खुरुमजरी इमेज पाउदम मियंग ताबिरब ख्वाई पुनोपु अहानबदा खित्रिमे मोनिंदोना तराम नोकजरी ngasi maruiba pau Imphal Turel gi matakta saba thong ani ngasi Chief Minister N Birena sangakhrei Photo electoral rolls aruiba publication ngasi puthokhrei Ferrol district ki ngampabung khulda khultara marina lenga ki chakthung matik chana pibidabagi mifam pangtuktuna reli chatkrei loinana North East State ahen mamiyeng thamduna thabak ya paikhatli haina Union Minister of Social Justice and Empowerment Ramdas Athawale na phongdokhrei Hauzik ngasigi mapungiba pau amuk lobirasi Imphal East District ki Hangang Assembly ka segment manungda cheliba Imphal Turel mathakta saba thong ani ngasi Chief Minister N Birena sangakhrei PMGSY scheme gi makhada Manipur State Rural Road Development Agency na sakiba thong ani adu amana ngakem mapada aduga amana achan bigei awang lekai da sakibani thong ani asi manungda ngathe mapagi thong asi meter humphumari sangi aduga sabda changba senpamna lupa lakh 7.9 achan bigei awang lekai gi thong aduna meter humran thoi sangi aduga sabda changba senpamna lupa lakh 7.2 thong ani mak sai English ni taramapan gi March 3 tagi saba ukibani aduga haukiba chahi lisingani kunma thoigi November 23 da sabulation ki thong sanga bagi thormadu da saru yakiba Chief Minister N Birena paumi singda pungdo kibada Hangang Assembly constituency asida cheliba Imphal Turel asi chawrakna kilometer 33 lom sangi mamangda di mafam asida thong ningthina leiramdabadagi lengak asina miyam gi nuaina bagi damak asigu thong sing asi sanaba warep lokibani haiki Manipur da haukiwa pung kunmari da miyoi kuntaret nona COVID positive oiba thena kre miyoi anina lekhidre pungfam asida apunma miyoi lisingma tamapan humphuni doi COVID test taukibada miyoi kuntaret COVID positive oikibana ngasigi COVID positive oibagi chang chada ama dasmik mari yauki State asigi oina COVID pandemic haubadagi ngasi phawbada apunma miyoi lakama lising kunmanga chamapal subna manga COVID positive oikre miyoi lisingani subna nipanna lekhidre aduga active case ta miyoi chani humphuni pan leiri ngasi miyoi tara marina COVID nawa farak patagi discharge saukhiduna apunba COVID recover tawkiba missing lakh amalising kulumdoi chatruk kunmapan sukre state asigi COVID nawa phabagi chang chada marfudrani pan dasmik amamapanni COVID-19 laichet mai pakna lan thenanabagi damak sahi tara mangadagi hauraga tarapan phawbagi manungda leiriba miyoi sing COVID की वैक्सीन की हिदा काप थोकपगी थबक चीफ मेडिकल ऑफिसर टेनोपल डॉक्टर KH जुगोजेन की मखादा प्राइमरी हेल्थ सेंटर मोरेगी MO इन चार्ज डॉक्टर KH शांति कुमार की टीम ना मोरेगी प्राइमरी हेल्थ सेंटर दा ngasiदगी कोविड वैक्सीनेशन चथब हौख्रे चीफ इलेक्टोरल ऑफिसर CEO मणिपुर राजेश अग्रवाल ना फोटो इलेक्टोरल रोल 2022 की अरोइबा Publication ngasi CEO Office Lamphel Pat Imphal da pangthokpa press conference amada lauthokre manhai Manipur gi Assembly constituency humpugi final photo electoral rolls asi electoral registration officer EROs na ngasi publish tawbani aroiba publication asida electoral lakh kun lising kuntra mari zapan humputar yauri lamdamasi gi miyam electoral sing amadi political parties singi mihut singna Final photo electoral roll asi EROs AEROs office singda verified toroba yagani amadi mari leinaba booth level officer BLO gasu tanaduna clarification tauba natraga CEO Manipur gi website https ceomanipur.nic.in da changduna check tauba yagani haiki Handak Pongliba electoral roll asida nupa voter lakh mapan lising marpumanga cham taramapan nupi voter lakh tara lising nipumapan chatro kuntramapan amadi third gender chani gi subna nipan yauri haiki ngasigi press conference aduda
Additional CEO N. Pravin Singh, Joint CEO Manipur, Ramananda Nomekapam, Joint CEO 2 Manipur, MDS Daulat Khan, SNO Media W Phajatobi Devi Amadi Atai Official Singsu Saruyaki. Kaksing SC ex MLA Surchandra Media Kuthangda Utchaiduna SC Asigi Miam the political oiba Samamnaba Kya Ole Haina Bharatiya Janata Yuva Morcha BJYM Kaksing Mandal Working President N Mahesna Paumisinga Unabad Amada Pungdok Ragli Kaksing Kethel Leiba BJP Kaksing Mandal Office ta Pangthok Kiba Paumisinga Unaba Aduda N Mahesna Makataraduna Hai ex MLA Surchandrana Sinduna Haukiba Tang Ahum the Chatkiba Rally Aduda Mui Lising Tarana Saruyaki Haina Pongdoki Wapam Adu Media da Pau Lana Tamsinduna Lamdum Asigi Miam da Samam Naba Pukan Bani Haidiba Rally Adu da Mui Lising and Gasatu Humdramanga Rom Kaktamak Saruyaki Haiki Man Makatan Hai ex MLA Surchandrana meeting Kayada Amadi Media Kutangda Congress Amadi NPP na Manipurda Anu Balanyak Ama Soidina Semlagani ex Minister Ibobi Amadi ex Deputy Chief Minister Gaikhangamna Mangonda Congress ki ticket Soidina Pinaba Kangalakle Haina Mako Pong Laukiba Adu Haukiba December Kuntrama Toida Congress Party na ticket Tilayradana Congress ki Mirep Oina form power Pirak Kidrabani Masagi political ideology laitaba ngahaki Masagi Kudung Chab Tiba Mui Ama Oibana Party Amatana Sangapam Pidraba Mui Asibu Kaksing SC Mapi Mapa Ama Oina Miamna Sahi Tarahumdoi Makai Tagat Lambasi Laibak Tibani Party Kuding Magna Mirai Bibadagi Wakal Choirba Amagum Hauzikna Lengak Paiba Party de Yauragani Hajinba Masagi Chaptaba Pirep Laitaba Tha Kudingi Party Homba Miyasi Kaksing SC Miamna Para Amatami Bagi Matam Yaure Haiki Kaksingi ex MLA Y Susandra Si Handak Congress Party ticket Tanana Bagi Damta Pom Lo Pauda Pom Pida Kidraba Dumba Miyoni Hailiba Maki Ojanam Tiba Sunaba Maki Nanga Reli Duda Mana Haiki Wakum Kaya the Su Saka Sembada Yaugani Haiba Wakum Kaya Sina Kaksing the Leva Kaksing Ken the Leva Nahasing the Adukimatic Samam Nava Poibase Mark Zumba Leader Saba Adumaba Kaksingi ex MLA Pemiam Changan Biko Tominasi Haibu Taubal District Lilong Police Station Manung Chanba Lilong Usoipopi Sagom Sangi SN Highway Nopuk Tang Bada Leba Water Supply Tanki Makongda Nasi Nungtilpung Ama Minipum Ngaram Tarakpada Sakti Lerba Bomb Amapokai Rakpada Lilong the Leba Tarataruk Sub Assam Rifles E Company Jawan Amasiri Amasok Heri Lekhidraba Jawan Adugi Maming L Wangsu Jaikontra Rifleman number 5012874 ni Arunachal Pradesh Tagini Asokpa Aduna Tripura Dagi Pinku Das Saikunipan Rifleman number 15299 ni Hairi Bomb Pokai Bagi Pauhek Pangbaga Tawal SP Jogasandra Haubizam Amasung Lilong SC MLA Y Antasu Mapamadu the Laktuna Yangsilaki Police dagi phangba pawgi matung ina Lilong da leiba tarataruk su Assam Rifles team na numit khudingi patrolling chatpa matamda bomb pokhai mafam asida pothaba amadi chak chabana chingba yamna toina tawba mafamni bomb hek pokhai baga asokpa sing adu Lilong da leiba Nur Hospital da pokatuna lakanana tawringai hospital hek jawbaga jawan ama lekhidabani aduga asokpa amaduna rims refer tawkibani hairi bomb asi masakhang daba singna Hana plan Togduna Tamlamba Ogani Hairi. Housing Powi Oinadi Bomb Adukanana, Karamba Partina, Taubano, Haiba Kangamandre. Ngasi Federal District Manung Chanalaiba, Bangai Subdivision Gi, Ngampabung Kunda Kul Tara Marina Kul Asida Manipur Lengaki, Satung Matiksana, Pibidabagi Matangda, Ngampabung Community Hall da Mipam Pangtok Lava Matungda, Kun Tara Marina Rally Amasat Kray. Ngasigi rally aduda Kuntara Mari Lower Kharkup Lane Upper Kharkup Lane KH Jaikhan Kangreng Thinkal Ngampabung Phulpui Patpui Mun Satui Nek Thingpui Kul Tuilian Thinkal Dar Kareng Dar Amadi Jaishogi Kunja Singna Saruk Yaduna Satke
Rally aduda we demand proper education, we demand better road, we demand proper electric current, we demand proper water supply, we demand proper health care amadi we demand better communication haina thaba placard paiduna public rally adu chatke. Rally adu gamari lenana spokesperson oiriba HB Lalian bungna paumi singda haikibada aikoi kun tara mari asi matam kuire awaba khangduna lakpa ngasi phawba government na piriba chakthung pibide electric education health road scheme singi kanaba amadi all expansion phawba phangde haina pendana phongdokhi ngasigi rally asi kanagumba political party natraga miyoi amatna haiba nate masidi aikoi kun tara mari gi ngasi phawba wana leiba aduda penda phongdok chaba oina sinjaba rally ni aiki. Union Railway Minister Ashwini Vaishnav amasung Manipur Chief Minister N Biren ngasi Silchar Jiribam passenger Bangai Chungpau yoba phawbagi train Chief Minister gi office tagi virtually flag off tawkre madugi mamangda Chief Minister N Biren amasung Union Railway Minister na Imphal Jiribam railway line by air review tawki. Kendra Railways Mantri Ashwini Vaishnav na hai Imphal More railway line gi thabak hafta mari gi manungda hauragani amadi sanction letter pirak lagani ngasi city convention da pangthokpa paw mifamda mangna makhatana Chief Minister N Biren na taksin badagi Agartala to Jiribam gi railway line gi thabak su hafta amagi manungdagi hauragani haina Union Minister na phongdokhi makhatana Chief Minister na taksin badagi Imphal manungi railway gi ring road su hafta ahumari gi manungda thabak hauragani haiba wapam Mantri na phongdok pagaloina atubada sanction tawragani haina su phongdorki. Investment of 14,000 crore in the state of Manipur. It's very, very important for the state. This is going to bring prosperity to the state. Tourism, culture, economy, for the travel for the people who are going out of Manipur, coming into Manipur. For everybody, this is going to make a very big difference. Tharumaduda Chief Minister N Biren amasung Union Minister of State R.K. Ranjansu saruyaki. Prime Minister Narendra Modi na hek pham parekpadagi central government na tungan ba scheme project kaya miyam gidamak honaduna lakli maru oina North East State ahen mamiyeng thamduna thabak kaya ama paikhatli haina Union Minister of Social Justice and Empowerment Ramdas Athawale na phongdokre ngasi classic grande da pangthokpa pamusing unabada mangna hai lamdamasigi praja singda sarkar na piriba khudong chaba sing hakthengnana yohonnaba honabada zero balance da bank account miyoi crore nifumari lakh taramathoi henna hangkhre masi manungda Manipur da miyoi lakh ahum Sintar Nipan henna hangli loinana mudra yojna gi khuthang da Manipur gi miyoi lakh ahum makhai rom da masi kanaba phangan khre haina phongdokhi mana hai lakador watan thoi suba Manipur General Assembly election asida Republican Party of India RPI gi candidate tararom mai pakani haibagi thajaba thamli haiki lakador election gi mari lenana former Union Minister and the AICC in charge Manipur Bhakta Charan Das ngasi Imphal da thunglakre mana Imphal da thunglabaga mari lenana man hai Prime Minister Modi na Manipur gi chamjarba praja miyam gi ihulbu sanabi bani amadi Modi masamagna miyam da wasakeba thabak sing amada thabak oina tawdre leipak asi corruption na thallaba economy hantaba thabak phangdabaga mari gi chang wangkhalakpa amadi nupi bu hantana yengbagi chang asi BJP lenga na leipak asida sasan torpadagi chang wangkhal laba lamdam ama oire haina phongdokhi Lambung Youth and Cultural Club ki 41st Cultural Festival cum Annual Picnic 2022 ngasi cultural item amadi musical extravaganza ga loinana Lambung Mone Ground pangthokre Lambung Youth and Cultural Club na sinur pangthok kiba thorum adu Rajya Sabha gi ex MP amadi ex MLA BD Waring amadi Deputy Director Administration Sabdarjung Hospital New Delhi SNG
Mohelas Anal Anina Atoi Mitunglen Amadi Akano Mitunglen Sing Oike. Thormaduda Lambung Baptist Church ki Pastor Reverend SNG Nelson Deputy Thawar Lambung Village Authority Member Sing Social Worker WS Karnal Anal Special Contractor HI Lovingson Anal Social Worker TS Beton Amadi ex MLA SD Victor Nunung Saruyake Thorungi Manung Channa Apaba Maharui Singh Amadi Atayati Mui Kaya Taram Uktuna Punung Tawatki Loinana Cultural Dance Traditional Attire Show Yalongagi Masana Kaya Sanaki Amadi Music Night to Pangtoke El Mulol Phai Youth Club ki Hanbar Raising Day Ngasi Sorotanpur ki El Mulol Phai Church Campus ta Pangtokre Thormaduda Dr. George T. Hawkip Intending Candidate 59 Psychot SC Major Satish Nagat 36 AR Amadi Tomin Thang Khongsai Chief Laisen Tampakna Mathangsina Athoyo Mitunglen Akhanaba Mitunglen Amadi Thormapu Oina Saruyaki Bagaloina Tongan Ba Kulgis Chief Singh Amadi Social Worker Kayasu Saruyaki Kolkata da Headquarter Oiba Amar Bengali Haib Kanglup Asina Manipur Yellow Missing Kanjanaba Matam Sana Demand Togdana Lakiba Inner Line Permit System Mayokta Supreme Court Thasi Omda Wakat Kibaga Asigi Mayokta JCILP na Lepli Haina Pongokre Wapamasi Ngasi JCILP gi Saga Road Konjeng Hazari Lekai da Leba Office ta Pawmising Unabada JCILP gi Wangangloi Amana Pongdokib Bada Hauki Batsahi Ani Hena Chanarak System Asibu Kolkata da Hana CSO Oina Haujikna Political Party Ama Oriba Amar Bengali Wapam Kan Yanindo Fongdok Laduna Lamnamasi Yellomi Kandanabi System Asi Akaya Pirik Libasing JCILP na Tenagani Haiki Manipur Aki Apunba Ako indigenous people sing asi ngang na bagi damak ako ki generation asi ako shape back na bagi hona bada ako JCILP jina kongfang chen na lipi ha si su ayak thamjage Sahi asi angan basarukta pangtok kani haina pana dibai Manipur Legislative Assembly election asida Wangkhem Canada BJP gi mirep oina bathaurang tauriba hanagi UCM gi president oiramba Yumnam Nabachandrabu mai paknaba amadi Mangol Pib Oina Ngasi Kendra Sigi Manung Channa Leiba Hauka Maning Lekagi Imthong Kayana Nabachandra da Nomada Chang Tai Padana Changba Chana Thakna Polam Kaya Tengbang Kre Taranithui Suwa Assembly election asida Mayai Kabachin Nisa Sinaba Thingnaba Amadi Nisa gi Kumhai Ohendanaba Coalition Against Drugs and Alcohol Kadana Hayengdagi Drive Chathaba Uragani Haina Pongdorakli Ngasi Kadagi Office ta Pangthokpa Pawgi Mifamda Kadagi Secretary General Gitchandra Mangang Hai Mikhal Nisa Sinaba Helakpa Sidagi Tingnaba Kadana Kongthang Sit Lokotpani Amadi Nisa Sinabana Mihat Mipun Pawa Line Torpa Yaba Kaya Sidagi Ngakthoknaba Amadi Political Party Kudingmana Vote Pangnaba Nisa Sinadanaba Apil Torokli Wakaf Board Ki Anoba Post Khara Launabagi Tholiba notification Mari Lenaba Department ki convey order Yaug the Maramna Miam the Tingnaba Kaya Pahol Haina All Manipur Muslim Development Committee the President Posam Sahid Ahmad na Paumisim the Pongdor Kre Wapamasi Lilong Kalai Kong the Leiba All Manipur Muslim Development Committee Head Office the Pangtokpa Paumising Unabada Pongdokibani Mana Makatan Hai Salibata Asigitang Ahum the Tolakpa recruitment order da Logudaba Sit Masing Tanipan Tarnitwini Hairi Amuk Makataba order Amadana Sit Masing Satret Sunataruni Haina Pale Masitanatana Thorak Liba order Aduda Mari Lainaba officer Amatagi Sil Amadi sign Yaruk Tabasina Miam the Hena Chingnaba Pole Saukraba Department Abagi recruitment order Tolakpada official Oiraktaba Haibasi Mitam Miam Apangba Sibagi Tawoni Hainasu Pongdorli Department of Sports na Chief Minister Indigenous Martial Art Meet ki Chaurba Senpham Kaithok laga Thang Tagi Polam Yenbada Achan Mirai Naiduna State National International Thaki Sanaroi Yokoliba Thang Tagi Lup Kaya Amadi Hannapau Yengbidre Haina Thang Tagi Lup Puntramarina Fongdorkli Hiramasigi Mari Lenana Manipur Press Club ta Pangtokpa Pawgi Mifam Amada Huyel Lalong Thang Ta Association ki President Huidrom Prem Kumana Makatana Hai Yenbiriba Polam Singasi Chief Minister Natraga Department of Sports ki
पैसारा डिपार्टमेंट ऑफ स्पोर्ट्स की सैंक्शन ओइरगना यंथोक पीखिबा लुप कया डिपार्टमेंट ऑफ स्पोर्ट्स ने स्क्रीनिंग तौखिबा लेखिब्रा हाइना हंगबगा लोइनना मसिगी सेंफम सिंगी यूसी डिपार्टमेंट ना पीगेदबा ओइरबदी नन रजिस्टर ऑर्गेनाइजेशन सिंगदा हैंडओवर तौदुना मखोइना अपाम्बा खंदुना पोलम यंथोखिब्रा हाइना पेंदब फोंदोरले पंजाब की फिरोजपुर ngasi pangthokkadaba Prime Minister Narendra Modi की रैली अदु करियो मरम खरदगी यथोकले हाइना यूनियन होम मिनिस्टर मनसुख मंडाविया हाइख्रे पंजाब तो पांगथोकदबा रैली अदुगिदमक हेलीकॉप्टर न चक्कदबा द वेदर फत्तबना मरम वरगा प्राइम मिनिस्टर न बाय रोड पंजाब की हुसैनी वालादा लेबा नेशनल मार्टियर्स मेमोरियल तमना पुंग अनि रोंगी खोंगचत अदु लाकपगी लंबीगी फ्लाईओवर अमदा प्रोटेस्टर खरना मिनिट 35 कुललोम थिंगदुना लमी चतप यादबदगी प्राइम मिनिस्टर की कॉन्वॉयना हन्नबगी वारेप लौखिबनी हिरमसिगी मतंगदा होम मिनिस्ट्री ना थोप चेरोल अमना अचौबा सिक्योरिटी लाब्स अमनी हाइकी पंजाब सरकार ना मसिगदमक चपचाब थबक लौखकदबनी हाइरी प्राइम मिनिस्टर ना हाइकिबदा प्रोग्राम सिंग यथोकले अदु कैंसिल तौद्री ngasi khongchatuda prime minister na crore lising nipunitoi chatre yangkhai henbagi project sing urep uyung tamnabagi thorang tawkhibani project sing adui manungda Delhi Amritsar Katra Expressway Postgraduate Institute of Medical Education and Research Satellite Center urep uyung tambagi yauri sanabagi paw और कक्चिंग कुनौ फुटबॉल एकेडमी AKFN सिंधुना इंग्लिश निपानदगी लेप्तना चही खुदिंगी चथरखिबा KH होंगबा सिंगा मेमोरियल फुटबॉल टूर्नामेंट अदु हंदक चही लिसिंगनी कुनिथोई गिसु कक्चिंग कुनो गवर्नमेंट हाई स्कूल की प्लेग्राउंड 9A साइड मेंस ओपन फुटबॉल टूर्नामेंट 2022 हाइना ngasiदगी होख्रे टूर्नामेंट असगी हौतोकपगी थोरमदा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोगी प्रेसिडेंट फैरुजम नंदोलवांगना चीफ गेस्ट कक्सिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन की प्रेसिडेंट थिंगनाम चाव मंगांगना प्रेसिडेंट अदुगा अमुको की वाइस प्रेसिडेंट MM थंबू अमदी सेक्रेटरी फाइनेंस केट्रिमम राजेन मैटेना गेस्ट ऑफ ऑनर सिंह ओइकी थरमदु की चीफ गेस्ट ओइना सरुग याखिबा अमुको की प्रेसिडेंट PH नंदोलवांग हाइकिबदा सानाबा हाइबसिदी डिसिप्लिन निजुमफम ओइगदबनी डिसिप्लिन लेटरदी सानारोय अमत पंदोन लोमलस फावबा ngमलोय मरमदुना सानाबदा कादब यादे थोइदब यादे हाइदुना सानबदा सानबगी चन कांगलोन अमत थुगाइदना सानरोइसिना सानबिदुना नहारोल कयाबु सानमुंगा यामना नकनबा फिबम अमा सेमगलसी मसिदा इरमदा मसगी अहल लमन सिंगना लमताक लमदिंगबिबा चंगी पुक्सियल चावरबा मियोइसिंगनासु इनखलकलिबा सानरोइसिंगदा मतम चाना मतेंग पांगबिदुना अखोइगी नहा कया लंबी लाना चतुना निसाग इपाक इराक नदुना क्राइम कयागी मरु हुल्लिबा असिदगी कलहौरसे इरमदमसिगी नहा कयाबु मसा फबा मपांगल कनबा अमदी मरेबाक नुंसिबगी वकल चलनबगी युमफम थोनबदा सानबा हाइबसिना ख्वाइदगी फबा लंबी अमनि हाइके हौजिक गोवाल चथरिबा हेरो इंडियन सुपर लीग की ngarang sanakibा निफुमा पंचुबा मैच ता बेंगलुरु FC गा SC ईस्ट बेंगल गा गोल अममम चनदुना ड्रॉ ओइख्रे लीग असगी यांखै सुबा मैच ngasi निमदांग पुंग 3 मखाइदगी PJN स्टेडियम फतोरदादा ATK मोहन बगान गा हैदराबाद FC गा सानबा होख्रे हयेंग जनवरी तांग 3 की ता जमशेदपुर FC गा नॉर्थ ईस्ट यूनाइटेड FC गा सानरगनी पॉइंट टेबल दा मुंबई सिटी FC ना मैच मापन सानबदा मंगा थोइरगा पॉइंट 33 फंगदुन अहानबदा हैदराबाद FC ना मैच निपान सानबदा मरी थोइरगा पॉइंट 35 फंगदुना अनिसुबदा लेरी हौजिक अरोइबदा मरोय पाउ अमु हना लोबिरसे इम्फाल टुरेल की मथक्ता साबा थोंग अनि ngasi चीफ मिनिस्टर एन बिरेन संगाख्रे फोटो इलेक्टोरल रोल्स अरोइबा पब्लिकेशन ngasi पुथोख्रे फेरजोल डिस्ट्रिक्ट की ngmpaबुंग खुलदा खुल तरा मरीना लेंगा की चाथुंग मतिक चाना पिबिदबगी मिफम पांगतुक्तुना रेली चतख्रे लोयना नॉर्थ ईस्ट स्टेट अहेन मियंग थमदुना थबक या पाइखतली हाइना यूनियन मिनिस्टर ऑफ सोशल जस्टिस एंड एम्पावरमेंट रामदास अठवालेना फोंदोख्रे ngasi gidamata di इमेज पाउदम पिजो मतांग से लुसिनरे मियाम मुकाना खुरुमजरी।